Mob violence the Chenaba Singh Chairak Panghanabagidamag anti-mob violence ki ordinance issue taunaba Manipur State Cabinet na warep lawfare. Imphal ga tungan ba district singi marakta laigadaba Manipur ki ahanba helicopter service Manipur Heli Service ngasi Chief Minister Nongthomam Biren na Ziribam da hawdokre. Yunggi ahangba ka sing homestay onthok tuna lam koiba sing leihanba ngamlabadi Manipur gi khunai gi asengba punsi mahing khanghanba ngamgani haina Tourism Department ge Director W Ibohol na hai. Professor K Jugindro amadi Professor M Syam K Shobu Pro BC amadi Register in charge soina mathau tongnaba order tholakliba adu chatnaba yaroidaba order ni hai. Amasong Custom Prevention Force Morena Malingi Kaitel the Lupa Koti Ahungi sent from Oigadaba amphetamine tablet listing kuntraga kwanana mioi ama pan. Mayambu Kurumzari Doming Bivisi Impact News ni Prime Time Manipuri News Bulletin Day Kaidam Jentasina Hosi Pungja si Faubugi Bariba Pausing Mayam the Pisari. Mob violence the Chenaba Kudimak Chairak Panghanabagi Damag anti-mob violence ki ordinance issue taunaba Manipur State Cabinet na warep lawkre. Ngasi Ziribangi Manipur Police Guest House ta pangthokiba Cabinet mifam da anti-mob violence ki ordinance yauna Ziribam da lam ekar lishingam ga chamanga da PPP model da cha coffee amadi rubber plantation tauba chahi amada lupa koti yankhaidagi humfu fawba tanba yagadaba state lottery hingathanba VDF ki service chahi amaga sangdokpa amadi Ziri College ki oza sing the one time relaxation piduna regular tahanabagi warep sing cabinet mifam da lawki. Ziri ki leriba education system aduga human resource ki leriba posting si development tornaba haibagi film da lakum matam da ekoi matam amada Ziri bad leriba regulation process lakum matam da kui nadi mokoji thabak tawraga school da leijaraba adu regular tarakum matam da mokoji age si sanarak da leibnina kui na warar riba long safar sing che one time relaxation pithoga mokoji regulation ta hanba. Imphal ga tungan ba district singi marakta laigadaba Manipur gi ahanba helicopter service Manipur Heli Service ngasi Chief Minister Nongthomam Biren na Ziribam hawdokre. Chief Minister na district asigi Harinagar da laiba helipad service asi hawdoki. Ahanboy na ngasi Imphal International Airport gi paikiba Pawans Hans aduda lainga ki minister amadi MLA sing yauna media gi miyoi sing tongki. Adumapu Chief Minister di Kangla gi helipad gi akanaba Minister of Defence ki helicopter da Ziribam chakki. Chief Minister na Ziribam ki Babu Prada Saba Ziribam Ima Kaitel Sangha ki loinana Ziribam Higher Secondary School manakta sagadaba doctors amasung Oja Singhi Transit Accommodation Building su urep uyung tamki. Ngasi heli service hawdokpagi thoramda Chief Minister Biren hai Chingi district khudingmakta heli service lehelagani haina phongdoki. Chahi ama makhai lomdagi hotnaduna lakiba service asi Prime Minister Narendra Modi amasung Civil Aviation Minister na ayaba pirakpadagi hawdokliba helicopter service asina miyamgi awabu kokpa ngamlagani hai. National Health Mission Manipur amadi Directorate of Health and Family Welfare Services Manipur na sinduna Ministry of Health Government of India gi meeting makada paikatpa Janani Sisu Suraksa Karyakram JSSK gi delivery kits yantokpa amadi Pradhan Mantri Suraksa Matridva Abhiyan PMSMA gi volunteer sing felicitate tawgi thoram amangasi pangthokre. Level Parta Labor Indian Medical Association ki hold the pangthokiba thoramadada Mari Lainaba District Medical Officials sing the delivery kits amadi PMSMA ki volunteer Dr. Taragohumdoida certificate amadi momento piduna ikai khumnaki. Ngasigi thoramadada Principal Secretary Bumlunmang Volnam na High Mission Indradhanus Chief Minister ki Haksel ki Tengbang Ayushman Bharat ki Makada Health and Wellness Center kungataruk hangdokpa yauna State amadi Central Health Scheme kaya State asida Mai Pakna Chathari. Health functionary singi function mapping tauba loinana thabak ningthina tauba doctor amadi health practitioner singi service recognized tauba yanaba atu matam the health department na thabak paikhatnaba hotnari hairi.
The other initiative which we have started is the free diagnostic, and what it intends is, with the help of the National Health Mission, is that in the outlying areas, in the district hospitals, in the sub-district hospitals, and subsequently in the community health centers, to provide test facility for 53 diagnostic pathological tests completely free of cost by tying up with a private service provider. At Imphal, we have already lots of reputed and distinguished diagnostic clinics, but in the districts and in the outlying areas, it is still a major handicap. I'm happy that we are in the process of rolling out these free diagnostic centers at our district hospital. Manipur tourism chokhat hanabagi pandam da homestay and sustainable tourism haiva hiram da seminar amang asi hotel Imphal gi sangai hall da pangthokre. Manipur tourism department asinduna pangthokiba seminar asi Ministry of Tourism Government of India gi makhada thasigi taraga turukta gi hogduna India pumbu da pangthokliba Paryatan Perv thorungi sarogaboina pangthokpani. Tourism chokhat hanabagi pandam da pangthokpa Paryatan Perv ki thoram asi thasigi kunga taret fawba chathagani. Seminar aduga mari lainana Manipur Tourism Department ge Director W. Ibohol na hai Manipur da khundariba furup singi laijariba tongan ba nat amasung culture na Manipur gi tourism chokhatpada achouba mateng oigani. Sejanadana laiba yungi ahangba ka sing homestay onthoktuna lamkoiba sing laihenba ngamlabadi lamkoiba singda Manipuri khunai gi asengba punsi mahing khanghanba ngamgani haina phongdoki. Seminar aduda expert singna homestay matau karamna linkhatkani amasung chalaigani haibagi matangda wafang kaya phongdoki. Fazabo hotel, Anambo hotel, 3-star, 5-star, they have already enjoyed it. Why? They are coming in money. They want to see, they want to experience how the people at Manipur live, the way how they cook their food, the way how they took their meals. See more taste of the palm. Tourism psychology, we need to know the purpose of tourists. Koi la ko ka da VIP treatment paja India ki dish me sa adunati moi pams. Takyal da laiba ITI da stenography gi instructor oiba T Bolen hairaba miyoi asi All Manipur ITI Student Union AMISU na mahiroi singi khandaba misakni haina maral sirakli wafam asi Reformist Student Front RSF na phongdorokibani. Ngasi kwakaital ngana pitongda Labour Reformist Students Front RSF ki loishang da pangtokpa paumi singa unabamada RSF ki President Toiba Kumanchana hai Institute asida oidiba charang nabagi fiba masigi matangda amisuna RSF ta khangalakpadagi thizelubada mong maril tadaba kaya thengnarakibani. Mathong ningtina tawdaba oza asigi mathakta action lokhatpinaba Education Minister yauna Institute asigi Joint Director Principal da wakatlabasu ngasi fawba thabakta onthoktana lairi. Hiram Singh asida kupna yengsilurba matung mahiroi singi khandaba Institute asigi Joint Secretary Principal Supervisor amadi Instructor Bolen na thas ke kungamatoi fawgi manungda RSF amadi leibak miyam da sengdorakadabani. Mahiroi kunai gi damak RSF na thamliba wafam asigi mayokta hairiba miyoi Singh asina khongpham thangdilakpa tarabadi RSF na mahiroi kunai ga loinana akanba khongjang kaya changsilakani haina mahakna phongtorki. Khoi Joint Director of Training P Robindro Singh amadi khoi Principal ITI Tagel S Nabasingh Supervisor ITI Tagel Mrs Romola Devi amadi khoi T Bolen Singh khoi stenographer gi oza asi moi marimak lagliba tangkun gamathoi lebak miyam khangna amadi RSF ta sengtok piraknaba moi gi mathakta haijari loina sengtok pirakta taragadi RSF gi tawham thokpa mathau sing tawrakani haina Khongman Zone 5 ki irom laikai lairak ki lambi miyamna semjin kibagi matangda Facebook ta comment piruba laikai sige Dr. T.S. James kauba miyoi ama Fanaba Works Minister T.S. Bishorjan FIR panbagi maram khangan biu haina Sengot Sagat Committee irom laikai phongna da lairak ki miyamna taksilakli hiram sige matangda Manipur Press Club ta pawmi singa unabama da committee sige Treasurer T.S. Nongen na phongdorakpada Thongzu constituency ki manung chana laiba irom lairak asi chahi kaya gi mamangdagi semjindana lakpana chathok chasin tawbada khudong chadaba kaya mayokna duna laikai gi miyamna sel khaina duna lambi koilas thabagi thabak paikhat khibani laingakna lambi semjinde haiduna committee asina government ta chaikhiba amata sulaite adubu laibak thibadi Singzamai police station ki kangbu ama ngarang Dr. T.S. James Fanaba laklam ki haidi loinane irom lairak haidiba mafam asi Irilbung police station gi jurisdiction makhada laibani aduga Singzamai police station gi kangbu oina laklambagi maramna karigino khanganbiu hainasu phongdorkli Facebook sida thagaliba share toriba si mi yam yami sida laibase
aduga atai dadi fajadaba language haidi yam yauri ba sidaisida hariba xyz nupa sida apna nadang tawri basi kari maram leige kari nungai taba leige haibase akoi adi soikre haidi ngangkre haibasi bokoina sibu kayam na ain gi thongda kyam kai ba jano haibadu koina su khangjaningi akoi committee sina haiba tare adu sini haji particular maun dadang attack to isi kari kaiba kari mai to ba jano ai do khangjaning haitare Uripok Bachaspati Maning Laikai da Lairamba Tondon Sana High School Muthatlaga Ram Krishna Mission School Linkat Kibagi Mayokta Ngasi Kananenabagi Mifam Ama Laikai Sida Labor Ima Pantovi Sanglenda Pangtokre Mifam Sigi Matangda Social Activists Sapamcha Jadumani Nahai School Asi Mamangi Laingaki Matamdagi Hauna Krishna Mission School Ram Krishna Mission School Oina Ontorakpa Yaroi Haina Miyam Kongjang Sangsinduna Lakibani Manamaduna Mafam Sida Hana Lairamba Tondon Sana High School Adumak Tambigadabani Haina Fongdorokli Government school ama muthalakanda private school ama mahut sinbai se paliba government sigi yamna mai sokninga ba mai thininga ba poni government school muthalakanda mitop ki ba private school ama government chawal private sem se tawum thokte athuma tamda ramkrishna mission se mahum se gi hongdokra kanda ata singi kanbira kanda ramdam sidaida hana leramba tondon sa government school se amona akoi gi lehen biwa hana government ta da ngasi government ta da mara idana tongan ba education ama akoi ngasi famna wale lorpo yai Singzamai Vaigapati Laikai Gurumayum Tharaksana Chahi Humpugama Thoi Hairba Mioy Sigi Yungi Tongalda Ngarang Chinese hand grenade ama Tamzim Lambagi Mayokta Yaning the Bafong Doctor Nangasi Wakat Mifam Chatakre Youth Athletic Star Union gi Sanglen da Chatakiba Wakat Mifam Siga Mari Lane Imphal Municipal Corporation gi Wat number 18 gi Corporator Laimayum Inunganbina Hai Yumlakta Bom Tamlambagi Tawong Bu Awang Batakta Yaning the Bafong Dokli Tungda Micha Miam da Aki Kang Nanghan Bagi Tawong Chatabidanaba Mari Lainaba Singda Apil Tarokli Aki tujung ba thokpa yaba pochak amadi akoi bom na chingba thamjinba amadi akoi gi mi amabu hekta maran seasonba yaningde na haibase masina akoi gi masigi wakat mi phamasi pandamni aduga amarom da akoi mioi ba ngaktani table amata da akoi punna phaminaraga loinbak solution porakba wari sanaraga loinbak loisinaba yaba ngaktani bom thamjinba na akoi solution porakpa ngamloi aduga akoi gi malem da thokriba achoba thodok issue mayam amasu akoi gi punna phaminaraga ningai sangdana iba singase punna phaminaraga Imphal East ki Kairau Bitrada Huran Chinthigi Masing Hengalakpadagi Nongpok Ning Thau Panthoibi Development Committee na Mafamadda Numidang Pung Tara Taba Matamdagi Mitop Changbada Athingba Thamkre haina Cherolamada Khangalakli Imung Manungi Oiba Wahogda Maya Nupana Manempok Nomaina Kaplamle Thogdogasi ngasi nuktil pung 3 minute kunlom tabada Imphal East ki Manung Chanba Naharuk Mayai Leikaida Thokibani Soklaba Miyoi Adudi Pebam Takhelei Chahi Yankai Gamapan Mapureba P Rovindroni Takhelei gi Yet Thangba Khut Thabak Amadi Pukta Nongmai Maruna Panbadagi Housing Advanced Hospital gi ICU da Laikatnari General Miyoi Adu Police Constable Oiba Kongpal Kongkham Leikaidagi Irom Randhir Chahi Kuntraga Taret Apokpa Irom Manglemni Hiramasgi Matang the Impact News na Fangba Paugi Matung ina Randhir na Mahaki Loinabi Pebam Ningol Irom Ongbi Sonia Otpa Naibagi Tawi Haibagi Maralda Thamari gi Mamangdagi Mapam da Halaktuna Laibani Hairi Ngasi Randhirna Mahaki Loinabi Lauba Lakpada Manembok Takelaina Machanupi Sonia Mapam da Atumok Lehelagani Hairubadagi Ningai Sandana Naba Tolakpadagi Togdogasi Tokiban Hairi Matang Sois the break Amalogzage break Matungda Guwahati the base Toba Neramek Company na Manipurgi Chakhaubu ZI Rester Tongna Bohotnariba si Yabangam Loi Haina Akom Lup Kanglai Pakna Fongdorakibagi Pau Madi Manipurung Sumalangi Tonga Tonga Ipau Sing Pudun Lakchage Impact News Pumit Yang Tadon Review Break Matung the Mayaba Mukana Taram Nokchari Ministry of Donor Gimakada Ladybug Guwahati the base Toba Northeastern Regional Agricultural Marketing Corporation Samna Neramek Haidiba Company Sina Manipurgi Chakhaubu ZI Register Tongna Bohotnariba si Yabangam Loi Haina Akom Lup Kanglai Paki Maikaidagi Tamlakli Loinana Lomi Sing Nasu Makoi Kanghalamdana Neramek Haidiba Company Sina Karamna GI Register Tongna Bohotnaram Libano Haiba Wahang Hanglakpaga Loinana Karigumba Lamdamasigi Chakhau Makalasibu Neramek Company Asigi Mingda GI Register Taukrabadi Lomi Sing na Puthokchariba Chakhau gi Mamalasi Neramek Company na Leblakpa Yaba Maramna Thawong asi Mari Leinaba Sing na Mityeng Changbinaba Apil Tarokli Ngasi Lamfel da Laiba Akom Lup ki Office da Paumi Singa Unabam da Lup asigi President Sanjit Sorai Jamna Hai
Manipur ge ba chakhau poirei chon haina maming chatliba cheng makhal asibu mapalam gi company amagi mingda GI register taukiba si lamdam asigi mangjabani lamdam asigi low singu ga mari leinaba loishang singna lamdam asigi mingda GI register taugadabani karigidamak mapalam gi company amada GI register taubagi pithok libano haiba wafam thamlakli Paumi Singha Unabadu da Imphal West, Imphal East, Thawbal amadi Bisnupur da Ladiba Chakhau Puthokliba Lomi Singha Phongdorakpada ICR gi Scientist State ki Agriculture Director amadi Lomi Singh yauna GI register taugadabani adubu lamdam asigi Lomi Singh su amatta khangalamde hairi loinana mamangda e-auction tawraga Chakhau Singh mapanda thadokkiba adudagi hauna ngasi fawba minimum support price lepa ngamdana leiri haibu wafam su Lomi Singhna Phongdoraki Inquiry Committee na Professor K. Jugindro amadi Professor M. Syam Kisobu Pro VC amadi Register Interest oina masak khangde haina Committee sigi Secretary to Member Inquiry Committee oiriba L. Birendra Kumar Sarmana Phongdorkli Wafam asing asi committee sin MU gi A block tagi inquiry siga mari leinana che chang amadi room khara sil tawba lakpada Impact News ta phongdorang kibani Mahangna makhatana hai hauzik committee sin inquiry si yamna fazana chathari hek yariba makai inquiry report asi mari leinaba authority da pikatnaba kanna hotnari loinana ngasi sil tawriba che chang asi Classic Hotel da hangliba committee sig office ta ningtina amati checksina thamgani hairi 아무래도 라스타리미스 양팀 센터는 로그니 알고 반대게 서기 로그니 막 사는 나들래 나도 다기 막 액션다 엑스퍼트 tattatati 아니 이퀄리티 그 이슈 포지션 핵심이 그 양 무슨 거는 Professor M. Shankiso Singh mak already suspend to graba misak mana narang numidang pung tara makaida Professor K. Jugindro bu Vice Chancellor oina khalleba se machine natai sa dawa mathung uktaba aduma order makalamani Vice Chancellor AP Pandey si akoi suspend to gibu maramna thau pugadabani puhalani haidan tholokpa order se satna yaroi Professor Shankiso si restaurant in charge oina amuk hana hankatle na haibasi suti da leriba aduga magi mathakta su inquiry sathariba aduga Professor AP Pandey na thokibu order ni haribu order se maramaduna masi satna yaroi nanen void oigani Ngasi yu angan ba pung mga taba matam da SP Tenopal Dr. A. Ibomchagi supervision makha the additional SP case Robinson gi luching duna Rohingya Muslim trafficking gi mastermind ama mahaki loina biga loina na yairipo ningthongnai saba laikai dagi fare hairi Farba miyo edudi Uttar Pradesh dagi housing na yairipo ningthongnai saba laikai da leiba Rashid Ali atopmin Nasir Ali atopaming Lalu Bhaya chahi yankai ga mathoi aduga mahaki loina bi eduna khulakpam Tahir Begum ni hairi Makoi NESC Nupi ama yauna Rohingya Muslim Mari trafficking tawbada Janaba Mioini. Haukiba Miyamada Fakiba Takelambam Gobin Kauba Amagi FIR case Kamari Lainana Wahang Pahong Chatabada Makoi NESC Fabangambani Hairi. Loinana Gobinna Fongdorapagi Matung ina Makoi Anigi instruction Matung ina Rohingya Muslim Manga Taruk Rak More da Putok Pusin Tawi Hairi. Makoi Anidagi mobile phone ama Muhammad Rashid Ali gi mingda PAN card, election ID amadi Aadhaar card ka loinana syndicate bank ki ATM visa card ama fagat pangamle hairi Custom Prevention Force more na international market lupa koti ahum gi senfam oigadaba release your tablet hairaga su khangnaba amphetamine tablet lishing kuntraga kona na mioi ama more petrol pump manak Chikim Village tagi Faraba miyo adudi David Dongel masagi chahi kuntragani thoi Kangpokpi district ki Saikul subdivision ki manung chana laiba and Jazang dagini hari Fagalaba amphetamine tablet aduga kona na miyo adu ngasi nungtil sangakfam da laiba custom division Imphal ki office ta Paumi Singh mamang da puthoki Hiramasigi matatang da assistant commissioner RK Darendra Zitna Phongdorakpada custom prevention Force Mori gi superintendent na luchingba kangbuama na chingnaba laibadagi Imphal Mori National Highway 102 da thiba homba gi thabak chathabada miyoy asi ngase yu pung tara makai taba duwaida fagat pangam kibani fagat laba amphetamine tablet adu Myanmar dagi puraklaga auto tongduna Mori faurga Imphal tamna purakna ba hotnarambani hairi fagat laba amphetamine tablet adu kg ahum lummi 881 haidiba trademark thaba packet amai
yomsillaga purambani hairi faraba miyoesigi matakta makhataba investigation chathanaba NDPS Act 1985 ki makhada case ama lokhotkre akaknaba information ama phangbadagi superintendent aigi oida leisina lead tawraga mori kondong lairimbigi manakta leba petrol pump gi adugi jaga gi sikim beng haiba jaga du dagi pausigi matungina midu check to matamda mangondagi WY hariba tablet chi marking gi smaina tharmi tablet chi ko 881 tablet chi da thari se sida yauri se 881 che sigi tablet chi masing chi 30000 weight na kg ahungumba phai international gi rate ta yengba matamda khoina value si paba matamda lupa crore ahungini investigation is going on Lairau bagi sintak sindamgi thauram amang asidagi palace compound leba Manipur Pandit Loishangi sanglenda hogdokre Manipur Pandit Loishang na sindana pangthok leba thauram asi ngasidagi hogdana numit mangani chupna chathagani Manipur ki culture da achoba fida ama kalliba lairau bagi thauram asibo le yelhongai dagi leiraklaba chatna pathap amadi saisak saida sing ngakna chatuna tungkoina lairau bagi achumba machat adu leihongna bagi wakhalonda sintak sindam bagi thauram asi pangthokpani thauramudda lairau bagi mari leinaba amaibi pena khongmana chingba tongan ba miyoi kayana sarkyaki ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯥꯏꯕꯤꯁꯤꯡꯁꯨ ꯁꯨꯝ ꯌꯦꯡꯕꯗꯅꯤꯀꯣ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯁꯥꯔꯣꯡ ꯁꯦꯟ ꯁꯦꯟꯅ ꯗꯨꯀꯥꯟꯗ ꯍꯦꯛꯇ ꯀ꯭ꯋꯥ ꯆꯥꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯆꯥ ꯊꯛꯑꯝꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯅꯤ ꯈꯪꯗꯦ ꯇꯧꯔꯝꯃꯦ ꯍꯦꯛꯇ ꯃꯁꯤ ꯌꯥꯝ ꯐꯠꯇꯦꯕ ꯁꯥꯔꯣꯡꯗꯨ ꯀꯔꯤꯅꯣꯗꯣ ꯑꯇꯩ ꯑꯇꯩ ꯐꯤꯗꯤ ꯌꯥꯏ ꯁꯥꯔꯣꯡꯁꯤꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯇꯥꯏꯇꯜꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯣꯡ ꯑꯅ ꯄꯤꯔꯤꯁꯤ ꯃꯥꯏꯕꯤꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅꯦꯕ ꯑꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯍꯜꯂꯣꯏꯁꯤ ꯈꯪꯅ ꯍꯩꯅ ꯇꯝꯍꯧꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯏꯟꯈꯠꯂꯛꯏꯕ ꯏꯆꯦ ꯏꯅꯦꯝꯁꯤꯡꯁꯤ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯥꯏꯕꯤ ꯍꯥꯏꯅ ꯆꯪꯕ ꯇꯥꯔꯒꯗꯤ ꯃꯥꯏꯕꯤ ꯑꯩꯅ ꯀꯩꯗꯧꯕ ꯇꯥꯏ ꯑꯩꯅ ꯀꯔꯤ ꯆꯠꯅ ꯂꯝꯗꯥꯡ ꯆꯠꯀꯅꯤ ꯑꯩ ꯀꯔꯤ ꯆꯛꯆꯥ ꯌꯥꯏꯞꯇ ꯂꯩꯒꯅꯤ ꯀꯔꯤ ꯐꯝꯐꯝꯗ ꯂꯩꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯀꯨꯞꯄ ꯂꯩꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯄꯧꯍꯟꯒꯨꯝꯁꯤ Swachhata Bharat Abhiyan amadi Swachhata Pakhwada gi saruk amu oina ngasi sector headquarter BSF counter insurgency operation Manipur koirengai na sindana nongmang oiba cleanliness drive ama wakai ni tempukri mapal amadi eco historical park ta pangthokrai sector headquarter CI operation Manipur gi commandant operation Hidam Subol Singh na luchingba officer kaya yauba team aduda 133 battalion BSF ki C company ki jawan kaya na ngasi ki social service aduda sarukya ki cleanliness drive aduga mari leinana hidam subol na hai ningtem pukri amadi pukri sigi mapan da leiriba eco historical park asi taru tanana thamnaba cleanliness drive asi chathabani hairi ko ningtem pukri pan jam tine mosal lagle mamde mase laiba miyam si manipur gi sure khoi gi naharon de horga hallon khudim mafam sida yengba lai adu yam laibak thibadi moina purakpa plastic ki pot sei khudim mak sida thadara thame adu khoin hanjan na haibane adu thoina ta de khoi club ani lei sida maharaj garbani hos memorial club aduga LCP haji ani sina kan honadana hondabane adu aduga aina mayam da appeal tawjani madi ningthang pukri mapa da lakpiu aduga khoi mayam yengbiu fajaraba scenery si adubu mayam na pubirakpa plastic ki oi pot sei packaging or pasana thangnaba yaragadi dustbin da thadabiramu natragana isa isa na pubiraga mafam jana dispose to be Wangkai Ningtem Pukri Mapal da Labor Major Maibia Tamara Singh gi mitamda haikal ekat tamduna ikai khumnaba utkre Major Maibia Tamara Singh Memorial Trust na sinduna langbal haitha leithabaga mari leinana thoramasi pangthokipne Pre-merger political status ta Hanjinba Khaktana Manipur ki tungi laibak lepang amgani haiba theme the state ki thakta debate competition ama Kumbi College ta pangthokre student representative Kumbi College na sinduna pangthokiba debate competition aduda treasury amadi opposition bench ani thokna khaidoki changdamnaba aduda tongan ba college mapan higher secondary school mari high school ahum na punna school college taragaturki mahirui kuntrana sarkyaki ngasi Imphal East district ki Songbung range ki manung chanba mafam singda uchek lang thakpagi thabak chatharamba sing fabagi thabak chathakre thabak asi honorary wildlife warden amadi reserve forest Songbung range na chathakibani drive adu Songbung range ki manung chana leiba kharason awang leikai makha leikai mayai leikai amadi changzabi gi mafam singda chathakibani
Indian Army ki ahum suba Core Intelligence and Surveillance Unit CISU na makut chanduna hatpi kraba matung mari makong kangan kidraba G Jiteshwar atopming Gypsy T Satish Thongnauzam Prem RK Ranel amasung Fizam Naubi gi achumba Wayal chathau haiduna ngasisu thangmeban Laurung Purel Laikai amadi Faidingada wakat mifam sing chatakre ngasigi wakat mifam asi mihat asigi mayok to sing kiba JC ga Laikai gi maira pai bi lup singa punsintana chatakibani Bisnupur District की थांगा constituency के मनुंग चंबा थांगा Part 1 ग्राम पंचायत के प्रधान ओइनाम रोमेन्ना जॉब कार्ड होल्डर सिंह इंश्योरेंस के सेंफम मसा खंगदना लौथोखरे हाइना मराल सेरकली ngasi थांगा हाइसनाम लेकाई दा लेबा हाइसनाम युमजाउ लरंबी कम्युनिटी हॉल दा पांगथोकिबा पाउगी मिफम अमदा सरुक याकिबा बेनिफिशियरी अमना फोंदोरकपदा ओइनाम रोमेन हाइदिबा प्रधान असिना हौकिबा मार्च थादगी हौना जॉब कार्ड होल्डर सिंह इंश्योरेंस की सेंफम असि लौथोखिबनी हाइ लोइना सेल सिंह असि लौथोकपदा चेनरिबा मियोय पुनमक लोकल एमएलए अमदी मरी लेनबा अथॉरिटी ना अथु मतमदा मियेंग चंगबीदुना अचुंबा पुथोकपियु हाइनसु अपील तौरकली थांग पावान गिसु प्रधान पैसा जे लौथोखरे हाइरकपदेगी पैसा तुंगजेलगा हजिक चात्रिक का कुंथ्रा लौथोखिबा थांगिबदुना चमरिगी यांखै फंगबदुदि अखोय मरम चादे मी चांगागा कुंथ्रानि थोयगी पैसादि लाइबा पैसा जे जु हजिक प्रजाय खुत्ता अमत अखोय हजिक फंगजररोयबा फंगजरो हाइबदि लहेउरे मी असुक यामबसे का असुकनी हाइबसिगी मसिंगजे खंगगा अखोय चात्रिक का कुंथ्रा खोयनो थमजेगिबसे लुपा म वातना अखोयगी प्रजागी खुत्ता फंगहनबियु हाइबा वाफमजे मदु इमा थमजनी प्रधानमंत्री उज्ज्वला योजना स्कीम की मखाद ओइनाम कॉन्स्टिट्यूएंसी की ओइना लाइरबगी पनखै मखाद लेबा इमुंग चामरी की इमुंगदा अहानबा फेस की ओइना इमुंग हुफुत्रादा एमएलए एल राधाकिशोरना लेमना गैस कनेक्शन यथोखरे गैस कनेक्शन अदु फवाकचाव इंडियन ग्रामीण वितरक गैस एजेंसी का खुसमनरगा यंथोकिबनी जेनिम्स की ओपीडी टिकेट काउंटर द टिकेट थारिबा स्टाफ सिंह नियम की वांग मद टिकेट थादुना लायंगबा लाकबा मियोय सिंह चाउना खुदोंग चादबा मायोकनारे हाइरि हिरमसिगी मतांग द इंपैक्ट न्यूज नाउ ओपीडी काउंटर असिदा लायंगबा लाकलिबा सिंह उनरुबदा अयुक पुंग मापनदगी टिकेट थागदबा अदु मपानदा सोलोन सिलगा काउंटर द फंबा मियोय सिंह लोनक खंगना चानबा मियोय सिंह द टिकेट पिथोकपा यावरे हाइना मराल सिरखी डॉक्टर सिंह नसु अकक्नबा अनाबा मसिंग खरा खक्तमक येंगनी हाइबना अनाबा कयादि डॉक्टर येंगबा फंगदबगी अवाबा मायोकनकी हिरमसिदा मरी लेनबा सिंगना मियेंग चंगबीनबा अपील तरोकली मयामसिना हौ तौदना साउनरपदगी एमएस की केनोदा ऑफिस मागी चेंबरदा चंगुबा मतमदसु मागा उनजरे मागी अंगंबा उपाय ममांगदा तौखरे अदुबु हुजिकी ओइनदी आउट ऑफ मागी केनोदा लेग्रे मा उपाय कलिमता लेत्रे अदुदुना सेमदा अदगी अमदी मीडियागी थोंगदा नोइना मयाम मांगदा खंगनबा अदुगुमबदु ओइना तौबिरो आइना थंबिरे लामना नोबोक संमाय अदई लम अराबदा येंबा लाकपा मयामजे सुमायना मनुंगदा मोय टिकेट से मोय कै हाइतारे मी लेबा मयामगी मनुंगदा तरा अखोय लेजदबा अखोय येंग फंगदना हनबजे मयामना मसुम अवाबजे लेहनबिदनबा तौबियु हाइबजिने गिदि अनाबजे सुम हेजेसि लाइरुनेबा अनाबजे लेतबा अखोयदि पैसा यामना तिंगी अरापदा येंबसु फंगजदे अनकपदा अखोय खुदोंग साबजे येंगजगे तोरगा सुमायना फंगदबजे अखोय यामना पेसेल अखोयदा अवाबनी अवाना तारबा मियोय सिंगदा मतेंग पांगनबा लेरिबा लोप तेंबांग कोलना सिंधुना जेनिम्स ब्लड बैंक ता नोमिग ओइबा वॉलंटरी ब्लड डोनेशन केम अमा पांगथोखरे ngasi थौरम अदुगा मरी लेनना लोबसगी वाइस प्रेसिडेंट डब्ल्यू सिलेबा मंगांगना इंपैक्ट न्यूज दा हाई अवाना तारबा मियोय सिंगदा ईगी मतेंग पांगनबगी पांदमदा ngasi थौरम असि पांगथोकपनी मियामना ईगी मथौ तारकपदा लोब असिदा पाउ पिबिरकनबसु अपील तरोकली मियोयबा कयागी अवाना तारबा सिंगी थवाई कन्नबगी दमुक्ता तेंबांग कोलना ngasi बाउदा चथरकपम लाइट लाइरा कयागी मतेंग पांगबगी मखा चथजरकपोइना ngasi अखोय सिगुमलबा ब्लड डोनेशन केम असे सिनजरिबनी अखोय मखा ताना सिगुमलबा ब्लड डोनेशन केम न चेंगबा अमदि लमदम कयादा चलगा खुलेकायदा लेरिबा अवाबा अवाना तारबा सिंगिदमक अखोयना तेंबांग कोलना ngasi बाउता लेपतुना लाई मखा ताबदा सु लेपखिनी अंगम मतेंग सु अखोय पांगखिनी मसिगी मखा चथवोइना ब्लड डोनेशन से सिनजबनी इंडिया की प्राइम मिनिस्टर ओरंबा अटल बिहारी वाजपेयी में लेखिदबा थाबुमा फारकपगा मरी लेनना पांगथोकपा कार्विया अंजलि थौरंगा मरी लेनना कुंबी कॉन्स्टिट्यूएंसी की मनुंग चनबा वांगु मयाई लेकाइदा फ्री हेल्थ केम अमा पांगथोकरे बीजेपी मणिपुर प्रदेश की मिटिंग मखादा बीजेपी कुंबी मंडल न सिंधुना हारिबा केम अदु पांगथोखिबने पायोनियर क्लब अमदी वार्ड डेवलपमेंट कमिटी बिष्णुपुर वार्ड नंबर 4 अनिना पुना खुसमनदुना नोमिग ओइबा हेल्थ चेकअप कैम्प अमा पांगथोकरे ऑडियंस मणिपुर ने स्पॉन्सर तौदुना ऑल बिष्णुपुर म्युनिसिपल काउंसिल की कैंपस
free camp adu pangthokibani Rashtriya Poshan Ma haiba themda ngasi more gi akoibada rally chatkre rally si National Nutrition Month kamari lainana Iklavya Model Residential School more na sinduna chatkibani more Chikim Village ta laiba school asidagi hauduna chatkiba rally adu more PS ki OC na luchingba police ki team amana ngak sen ki Sepak takraw masana da maming lairaba international player Konjengbam Kiranjit Maitai housing na Soibam Laikai Citizens Club ki joint secretary oiramba na MUAC na thasigi haukiba taraga mari da laikidabada club asigi thaumi singna awabu phongdoklarkli Biramongol College Sombungi non-teaching staff Nipan Niom Lana Loki Haibigi Mayokta Hokiba September Taraga Teretagi College Asigi Student Union na Irang Horaktuna College Asida Charang Nabagi Fibam Amal Lakliba Si Laingak na Amadi Marilay Naba Authorities Singna Meeting Changbiduna Atu Matam da Warishin Purok Nabahot Nabiyu Haina Sombung Student Club SSC na Cherol Amada Marilay Naba Singi Pukning Chungsilakli Hauzi Ngasinomagi Sanabagi Pao Tarit Subo Mangsatabam Ibuema Madi Puinabati Memorial Mix Lekam Knockout Kendra Wise Kang Tournament Singzamai Kendra Kangkut E Mai Pakre Masi Sanaki Tournament Sigi Tragamari Suba Lake Singzamai Kendra Kangkut E na Sagolben Kendra Kangkut Pu Panjil Taraga Tare Tragamatoida Mighty Pibungaki Census ki Directorate M Hare Krishna IAS amadi mahaki imung manungi sentang makada chinga mathakta leiba nandaibam leikai gi kangsang da chatharakliba kang tournament asida Manipur gi tongan ba kendra singdagi lakpa kangkutaraga marina group mari thokna khaidoktuna league match sing da lamba tangnori Manipur Kang Association gi miteng makada singzamai kendra kangkutna sinduna chathariba kang tournament asigi taraga manga suba league ta oinam kendra kangkut amadi thangmaben kendra kangkut anina lam thasigi kungo humdoi da lamba tangnorgani Kungamari Suba Senior National Women's Football Championship ta Manipur Mai Pak Pangangkre Hairi All India Football Federation gi miteng makada Odisha Football Association na yumbu oiduna ngarangdagi pangthokpa haukiba Football Championship asigi ngasi sanakiba Group F ki league match amada Manipur na Uttarakhand bu yamna lakchana panjal mapan sino ta maiti ba piki Odisha gi katakta leiba Barbati Stadium da chathariba Football Championship asida team kunga tare na saruk yabaga loinana thasgi kulga humdoida Manipur amasung Pondicherry anina lamba taunaragani haina amfana thadrokpa cherol amana khangalagli Ani Suba President Cup Under 16 Girls Hockey Championship ta Farm Imphal Mai Pakre ngasi Kumalampak Astro Turf ta Manipur Hockey na sinduna chathakiba Hockey Championship asigi manga Suba League ta Farm Imphal na Hockey Academy Kongmanbu Panjil ani amada maiti ba pibungaki Manipur Hockey ki President Basudev Singh gi sentang makada chathariba championship asida team tare na league match sing da sarukyari hayeng championship asigi taruk suba league match sanargani Nakalongrom da masana asigi under 14 Voice Hockey Championship ta SYUC uchekon amadi ki HSC kongman ani mai pakre ngasi Kumalampak Astro Turf ki sana The Sanakiba Hockey Championship asigi taruk suba league ta SYUC uchekona HWC langthabalbu panjil taret mari da maiti ba pibangaki chatharakliba Hockey Championship asigi ngasi sanakiba taret suba league tana KHSC Kongmanna CEO Singzamai Wangma Ketri Leikaibu Panjil Mangani da maiti ba piki Hockey Championship asida Manipur gi tongan ba mafam singdagi lakpa team mapan na pool ani thokna khaidoktuna league match sing da sarkyari hayeng nungthil chathariba championship asigi makha taba league match ani sanargani Ahanba Asia Cup Aerobic Gymnastic Championship ta manamatum fanglakraba amadi saruk yakiba Sanuri Singh asi taram okre thasigi taraga mari dagi taraga truk fauba Mongolia gi City Ulaanbaatar pangthokiba championship asida India gi gymnast taraga mari na saruk yakiba sigi manungda Manipur gi TH Ranabir na silver medal amadi Ariha Pangambam na bronze medal aduga Sneha Irengbam na championship aduda mari suba position tarakibani ngasi Kumalampak Indoor Stadium da pangthokiba Sanuri Singh amadi Indian team gi coach okpagi oikiba Yumnam Ranjan bu taram okpagi thoramadda yas ki director Armstrong Pame yauna lammas da masak nairaba mioi kayana sarkyaki yamna hena nungaijabadi angang marigi performance ta atai international gi coaches sing judges sing duna yamna hena akhoi bu thagat pirakhi angang mari sigi performance si India da huji achauba ohongba lagle na khoi gi gymnastic movement se thaina gi natre yamna hena fajare madu tabda coach hamoina madudagi hena haraw ningai leite haina I logjekhi
Arabada bulletin asigi headlines samhana mayam thamsage. Mob violence ta Chenaba Singh Cherak Panghanabagi damang anti-mob violence ki ordinance issue taunaba Manipur State Cabinet na warrant laukre. Imphal ga tungan ba district singi marakta laigadaba Manipur gi ahanba helicopter service Manipur Heli Service ngasi Chief Minister Nongthom Beren na Ziribam da hawdokre. Yumgi ahangba ka sing homestay onthoktuna lam koiba sing leihenba ngamlabadi Manipuri khunai gi asengba punsi mahing khanghanba ngamgani haina Tourism Department gi Director W. Ibohol na hai. Professor K. Jugindro amadi Professor M. Shyam Kisorbu Pro VC amadi Register in charge oina mathau taunaba order tholak liba du chatnaba yaroidaba order ni hairi. Amasong Custom Prevention Force Morena Malem ki kaithel da lupa koti ahum gi senfam oigadaba amphetamine tablet lising kuntraga kwanana miyoyama pare.